Kurumjare, Times of Manipur TOMTV, the morning talk raising the voice ki thoramda mayam butaram nokjare. Ahan bani ngasi Manipur da phone riba Manipuri pauksi singasi maru pauksing sipuna khamina se. Lamjingba Times ta Citizenship Amendment Bill CAB na Manipur gi yelongmi sing da suan balairo haibasi Minister gi wafam yauri Amit Shah gi wafam manpack na thajabangam de ngasi CAB gi apun bami pham pangthokani haiba manpack gi wafam ama fonge nesona awang nungpok sinthungna ban kaukre haiba paw yaure aduga topa mada Union Minister ga waris hanabada Territorial Council Sem gi wafam leire Assembly Session kaugadabni haiba Sunil gi wafam yauri amaroda Manipur sokaloi haibadu thajabam thoi Assembly phamlaga hekta yabana te haiba Deputy Chief Minister Joy Kumar gi wafam ma Sunil gi wafam dagi amok tongana amok ponge mathang si naharul gi thodang di yauri basina CAB na Manipur da kariguma makhala matagi sohal kadaba leite karambane hena phagada ge haibadu Union Home Minister na mafam sana platform da khangal kane ba Minister gi wafam yauri Manipur da ILP system chana hanaba CM na MHA da taksin krai ba paw yauri aduga atopa mada Nesona North East sinba thungna tang tara da total shutdown lauthok rai yauri NPF ki oina aswan ba kya leire su miyam gi interest da mang da thamlaga thabak tawgane haiba awangbong nyumai gi wafam yauri mathang si hoelan pawni aya manang asigi pawsi singsta phonari basi chapmana ba pawni CAB na Manipur so an danaba thorang ama natraga ama center na paikhat lagani haiba CM gi wafam yauri aduga topa mada MCS CC exam lising ani tra truke wa thokta senaba sing soidana chairak phangani thajai haiba advocate Puspa gi wafam yaure aduga topa mada neso gi total shutdown gi pawsi su huelan pawga yauri aduga atopa mada CAB gi draft Manipur sokaloi haiba wafam yaudre thajabasu leitre haiba menpek gi wafam si huelan pawda su sabsana yauri mathang si sana laibak te yauri basina CAB na Manipur da sungsok sokhaloi haiba si Minister gi wafam yauri ILP chanhan banadraga Bengal Eastern Frontier Regulation extend taunaba CM na hijack haiba yaure Nesona December tara da North East total shutdown togani lauthokre Bebisana misigi case CBI na investigation hokre haiba paw yaure gang rape tawraga mai thaduna Dr. Hatpada senaba mari police na hat khrai ba paw yauri sana leba ke maru pawsing si haiba pawsing ni oiri mathang si Sangai Express da yauri basi CM na di sabsana thajaba leire basu manpack ti thajaba leitri haiba yaure Manipur sokoloi haiba sabsana thaja haiba se Minister gi wafam yauri atopa mada thajaba pirak labasu thajaba ngamde haiba manpack gi wafam yaure awang nongpokta December tara da ban kaukra haiba neso gi pawsi Sangai Express da su yauri mathang si iraibak ta yauri basina Union Home Minister na pirakiba thajaba peningai oide manpack ki myoising police na phajin kiba leite haiba wafam yauri CAB na Manipur sokhandana ba Union Home Minister na mafam matam sana lauthorkani haiba se Minister wafam yaure December tara da North East total shutdown kaukra haiba pawsing asisu iraibak ta zamana na yam yauri mathang si Isel Express ta su adum hariba pawsing zamana ni yauri CAB na Manipur gi yelhomi sing so andana ba center na mechanism ama athubada lauthorgani haiba se Minister gi wafam yaure Kokomi gi thomi sing police na koitan tanabagi thabak sathari basi khudakta lep kadabani haiba Sunil Karam gi wafam yauri mathang si pongna form da yauri basina si Minister na ILP chana hanaba taksin khre kep na asokpa amata pirak loi haiba wafam yaure MP Dr. R.K. Ranjan na su Amit Shah da taksin khre haiba paw yaure MP Lorhodi kep ki mayok te lepli center na awang nong pokpu dumping ground onthokuna demographic hongdokpa pamli haiba Lorho S Phoje gi wafam yauri aduga topa pawmada India lenga ki apam khanglabani special session phamlaga akanba phirep logudabani haiba Kokomi gi wafam yauri manpack team Imphal airport ta thungbaga SP gi office ta detain tawduna thamlure haiba yaure asomdana phadi hai somdana detain tawra thamme haiba paw yauri hairiba ngasigi Manipur da phone riba pawse singa sigi maru paw amadi ate atopa pawsing khara khane nem gudang tang ase khoi studio da lengsin dana library basi sangna riba social scientist DHANABIR LAISHRAM ni ojabo hanung ta taramok chari thagachai gentle ojang asi phone riba pawse singa sigi ahan ba leimai da chaungna phongi bisi manpack ki pawsina mapung oiba pawina ahan ba leimai yam chaung phone ri khabar khudima adum imanda manaba ngaktani ngarang si khoi gi si Minister all political party gi delegation gi team lusinguba si Minister Imphal da tunglagre loinena manpack ki mihut kamusu tangkak ani dak thona haidare airport Imphal International Airport da tunglare masidigi oiraiba phibam hojik lairiba Manipur da lairiba phibam haiba tare makoina thunglaba matung da hojik oiraiba lebak si phibam loinena ningdokan mita KFC Lok Sabha da table tawdore yamna tien garba matamsida nakshala matamsida tongan ba manpack ki maikai dagi phongdori ba si Minister gi maikai dagi phongdori ba ILP sana hanaba taksin khre ka haiba wafam singse masi hojik thengmal labra kari phibam ubi gentle yam thing ai ta tawde ya da bai sum photo to man ba ma yam song yauri adagi maroina khoi gi
Amit Shahna ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯎꯅꯕꯤꯕꯁꯤꯁꯨ ꯎꯅꯩꯅ ꯍꯔꯥꯎꯒꯗ꯭ꯔꯥ ꯎꯅꯕꯒꯤꯗꯤ ꯀꯥꯟꯅꯕꯗꯤ ꯂꯩꯄꯣꯟꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯇꯥꯡ 3ꯗ ꯎꯅꯔꯦ ꯀꯧꯔꯦ ꯑꯗꯨ ꯅꯨꯡꯗꯥꯡ 12 ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯅꯣꯡꯉꯥꯜꯂꯒ ꯀꯦꯕꯤꯅꯦꯠꯅ ꯃꯥꯒꯤ ꯄꯨꯊꯣꯛꯀꯗꯕ ꯄ꯭ꯔꯣꯄꯣꯖ ꯕꯤꯜꯗꯨ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯃꯇꯝ ꯂꯩꯇꯦꯗꯅ ꯀꯔꯤꯅꯣ ꯀꯦꯕꯤꯅꯦꯠꯇ ꯀꯔꯤꯅꯣ ꯍꯥꯞꯍꯧꯗꯣꯏꯁꯦ ꯃꯅꯤꯄꯨꯔ ꯁꯣꯜꯂꯣꯏ ꯃꯅꯤꯄꯨꯔ ꯁꯣꯜꯂꯣꯏꯅ ꯍꯥꯏꯔꯒ ꯁꯨꯝ ꯊꯥꯗꯣꯔꯛꯄꯒꯤ ꯐꯤꯕꯝꯅꯦꯕ ꯑꯗꯨꯒ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯃꯣꯏꯅꯁꯨ ꯍꯥꯟꯅꯁꯨ ꯌꯥꯝꯅ ꯃꯃꯥꯡ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯕꯤꯔꯒ ꯀꯔꯤ ꯀꯔꯤ ꯍꯥꯞꯆꯟꯅꯤꯡꯉꯤ ꯍꯪꯕ ꯌꯥꯏꯀꯣ ꯑꯗꯣ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯇꯩ ꯂꯝ ꯇꯧꯗ꯭ꯔꯐꯥꯎꯗ ꯃꯅꯤꯄꯨꯔꯒꯤꯗꯤ ꯈꯔ ꯂꯨꯅꯁꯨ ꯂꯧꯕ ꯌꯥꯏ ꯃꯔꯝꯗꯤ ꯃꯦꯘꯥꯂꯌꯥꯁꯨ ꯉꯥꯏꯔꯦ ꯑꯁꯥꯝꯁꯨ ꯉꯥꯏꯔꯦ ꯑꯗꯩ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯁꯨ ꯉꯥꯏꯔꯦ ꯑꯗꯩ ꯅꯥꯒꯥꯂꯦꯟꯁꯨ ꯉꯥꯏꯔꯦ ꯃꯤꯖꯣꯔꯥꯝꯁꯨ ꯉꯥꯏꯔꯦ 6 ꯁꯦꯗꯨꯜ ꯅꯠꯇ꯭ꯔꯒ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ILP ꯂꯩꯕ ꯂꯝ ꯉꯥꯛꯇꯅꯦꯕꯀꯣ ꯑꯁꯥꯝꯕꯨꯗꯤ ꯁꯔꯨꯛ ꯈꯔꯗꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯝ ꯂꯩꯇꯕꯅꯦꯕ ꯄꯨꯔꯥ ꯑꯣꯄꯟ ꯑꯞꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯔꯤꯝꯕꯨ ꯈꯟꯅꯗꯕꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯝ ꯈꯟꯅꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯤ ꯑꯁꯥꯝꯒꯤ ꯌꯥꯝ ꯆꯥꯎꯕ ꯁꯔꯨꯛꯁꯤꯅꯦ ꯍꯥꯏꯗꯤ ꯃꯥꯒꯤ 6 ꯁꯦꯗꯨꯜꯅ ꯀꯣꯟꯁꯤꯟꯗꯕ ꯖꯒꯥꯁꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯅꯦ ꯑꯅꯤꯁꯤꯅꯦꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯅꯀꯣ ꯂꯩꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯃꯣꯏꯅ ꯑꯅꯤꯁꯤꯒꯤ ꯌꯦꯡꯕꯤꯔꯒ ꯇꯧꯕ ꯌꯥꯕꯒꯁꯦ ꯈꯔ ꯍꯥꯟꯅ ꯇꯧꯍꯧꯒꯗꯧꯅꯦ ꯑꯗꯨꯕꯨ ꯄꯥꯟꯗꯝꯗꯤ ꯑꯅꯤꯁꯤꯗ ꯇꯥꯔꯒꯦꯠꯅꯤꯗꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯇꯧꯔꯤꯕ ꯀꯦꯞꯁꯤ ꯃꯣꯏ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯅꯦ ꯁꯤꯃꯗꯤ ꯈꯪꯉꯦꯅ ꯍꯥꯏꯗꯤ ꯃꯥꯒꯤ 2016ꯗ ꯑꯩꯈꯣꯏꯒꯤ ꯒꯦꯖꯦꯠ ꯑꯣꯏꯅ ꯅꯣꯇꯤꯐꯤꯀꯦꯁꯟ 2 ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯗ ꯅꯪ ꯄꯥꯁꯄꯣꯔꯠꯀꯤ ꯑꯣꯔꯗꯔ ꯄꯥꯁꯄꯣꯔꯠꯀ ꯑꯦꯛꯀ ꯑꯗꯒꯤ ꯐꯣꯔꯦꯅꯔ ꯑꯣꯔꯗꯔꯒꯁꯤ ꯁꯦꯝꯗꯣꯛꯈ꯭ꯔꯦꯅ ꯁꯦꯝꯗꯣꯛꯄ ꯍꯥꯏꯗꯨꯗ ꯉꯁꯥꯏ ꯂꯝ ꯑꯗꯨꯗꯒꯤ ꯙꯔꯃ ꯑꯗꯨ ꯂꯥꯛꯄ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯒꯦꯔꯣ ꯑꯗꯒꯤ ꯃꯥꯏ ꯚꯦꯂꯤꯠ ꯑꯦꯅꯤ ꯚꯤꯖꯥ ꯑꯗꯨꯗ ꯗꯣꯀꯨꯃꯦꯟ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯈꯣꯠꯂ ꯂꯣꯏ ꯁꯦꯝꯗꯣꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯇꯧꯒꯦꯅ ꯈꯜꯂꯛꯄꯁꯤ ꯀꯨꯏꯔꯦ ꯑꯗꯣ 2019ꯒꯤ ꯑꯍꯥꯟꯕ ꯃꯣꯏ ꯂꯥꯞ ꯁꯣꯔꯝꯗꯥꯏꯒꯤ ꯍꯥꯎꯁ ꯚꯣꯠ ꯃꯃꯥꯡꯗꯁꯨ ꯄꯨꯊꯣꯛꯑꯦ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯐꯔꯛ ꯇꯥꯕꯅꯤ ꯇꯣꯛꯑꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯒ ꯍꯥꯏꯅ ꯈꯣꯠꯅ ꯇꯧꯕ ꯅꯠꯇꯦꯕꯣ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯃꯤꯗꯨ ꯂꯩꯇꯕꯒꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯣꯏ ꯄꯨꯊꯣꯛꯑꯦ ꯑꯗꯒꯤ ꯁꯣꯏꯗꯅ ꯇꯧꯔꯅꯦꯅ ꯍꯥꯏꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯊꯦꯡꯉꯀꯥꯟ ꯀꯧꯔꯦ ꯁꯨꯝ ꯇꯧꯁꯤꯟꯅꯕꯒꯤ ꯃꯑꯣꯡꯗꯀꯣ ꯑꯗꯨꯅ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯗꯤꯄꯨꯇꯤ CM ꯑꯣꯏꯔꯣ CM ꯑꯣꯏꯔꯣ ꯁꯣꯏꯗꯤ ꯍꯥꯏꯔꯤꯀꯣ ꯍꯌꯦꯡ ꯑꯃꯤꯠ ꯁꯥꯍꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯄꯨꯊꯣꯔꯛꯄꯗ ꯂꯣꯛ ꯁꯚꯥꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ ꯌꯦꯡꯉꯣ ꯑꯗꯨꯗ ꯅꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯗꯨ ꯌꯥꯎꯔꯗꯧꯅꯤ ꯍꯥꯏꯁꯦ ꯏꯕꯗꯗꯤ ꯌꯥꯎꯗꯕ ꯆꯤꯟꯗ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯀꯔꯤ ꯃꯑꯣꯡꯗ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯄꯣꯠꯇꯨ ꯂꯩꯗꯣꯏꯅꯣꯗꯣ ꯖꯦꯟꯗꯜ ꯌꯥꯝ ꯂꯨꯏꯌꯦꯕꯀꯣ ꯑꯗ ꯁꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯌꯦꯡꯕ ꯌꯥꯕ ꯑꯃ ꯌꯥꯎꯔꯛꯏꯁꯤ ꯍꯣꯏ ꯂꯣꯛ ꯁꯚꯥꯗꯗꯤ NDAꯒꯤ ꯂꯩꯔꯤꯁꯤ 340 ꯃꯦꯝꯕꯔꯁꯅꯦꯕ ꯌꯥꯝꯃꯦ ꯅꯠꯇ꯭ꯔꯥ ꯔꯥꯖ꯭ꯌ ꯁꯚꯥꯗꯗꯤ 106 ꯈꯛꯇꯅꯤ ꯂꯣꯛ ꯁꯚꯥꯗ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯔꯥꯖ꯭ꯌ ꯁꯚꯥꯁꯤ 106 ꯁꯤꯃꯛ ꯁꯧꯒꯠꯂꯒ ꯑꯇꯩ ꯌꯥꯎꯔꯛꯇ꯭ꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯅꯤ ꯌꯥꯝ ꯂꯥꯏꯕꯗꯤ ꯑꯃꯨꯛ ꯑꯣꯏꯔꯣꯏꯕ ꯍꯥꯟꯅꯗꯩꯕꯨꯗꯤ ꯌꯥꯝ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯨꯕꯨ NDA ꯌꯥꯎꯕ ꯀꯥꯡꯕꯨꯗꯁꯨ ꯌꯥꯗꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯌꯥꯎꯔꯤꯗꯅ ꯏꯚꯟ NPP ꯌꯥꯗꯦ ꯈꯨꯗꯝ ꯑꯣꯏꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ NPFꯀꯤꯁꯨ ꯃꯥꯏ ꯂꯦꯞꯄꯤ ꯍꯥꯏꯁꯦ ꯐꯣꯡꯁ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯒ ꯔꯥꯖ꯭ꯌ ꯁꯚꯥꯁꯤꯗꯤ ꯈꯤꯇꯪꯗꯤ ꯇꯞ ꯑꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧꯀꯥ ꯅꯨꯃꯤꯠꯇꯗꯤ ꯁꯣꯏꯗ꯭ꯔꯦ ꯂꯣꯛ ꯁꯚꯥꯗ ꯄꯥꯁ ꯇꯧꯔꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯂꯩꯕꯥꯛꯄꯣꯛ ꯅꯨꯃꯤꯠꯇ ꯔꯥꯖ꯭ꯌ ꯁꯚꯥ ꯄꯨꯊꯣꯔꯛꯄꯗꯣ ꯑꯗꯨꯗ ꯌꯦꯡꯉꯁꯤ ꯁꯤꯗ ꯌꯦꯡꯗꯧ ꯉꯥꯏꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯣꯠꯅꯖꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯌꯥꯝꯅ ꯍꯣꯠꯅꯕ ꯅꯦꯁꯣꯒꯤ ꯇꯥꯡ 10ꯗ ꯀꯧꯔꯤꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯣ ꯑꯗꯩ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯍꯣꯠꯅꯖꯕ ꯃꯌꯥꯝꯁꯤꯡꯁꯤ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕꯁꯤ ꯃꯣꯏ ꯀꯌꯥ ꯈꯟꯗꯕ ꯖꯥꯠꯅꯤꯗ ꯅꯍꯥꯟꯃꯨꯛꯁꯨ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯖꯣꯔꯤꯇꯤ ꯐꯪꯉꯣꯏꯗꯕꯗꯨ ꯎꯗꯅ ꯇꯣꯛꯄꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯍꯣꯠꯅꯖꯃꯟꯗ ꯃꯤꯠꯌꯦꯡ ꯊꯝꯖꯟꯕꯒꯤ ꯋꯥꯅꯦꯕ ꯍꯣꯠꯅꯖꯃꯟꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯕꯤꯔꯗꯤ ꯍꯟꯗꯛ ꯄꯨꯊꯣꯛꯑꯝꯗꯕ ꯌꯥꯏ ꯀꯩꯅꯣ ꯀꯩꯝ ꯇꯧꯗ꯭ꯔꯁꯨ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ NRCꯗ ꯃꯔꯨꯑꯣꯏꯅ 70 ꯂꯥꯛꯁꯃꯨꯛ ꯂꯩꯕꯗꯨ ꯐꯦꯖ 3 ꯅꯥꯏꯅ ꯂꯣꯏꯅ ꯂꯧꯈꯠꯂꯀꯥꯟꯗ 19 ꯂꯥꯛꯁꯃꯨꯛ ꯂꯦꯝꯍꯧꯕꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛꯅ ꯂꯣꯏ ꯂꯧꯁꯤꯟꯅꯕ ꯇꯧꯖꯕ ꯄ꯭ꯂꯥꯟꯅꯦꯕ ꯌꯥꯝ ꯆꯥꯎꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ BJPꯒꯤ ꯏꯂꯦꯛꯁꯟ ꯕꯦꯡꯛ ꯁꯦꯝꯕꯅꯦꯕ ꯑꯁꯤ ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏꯅꯃꯛꯁꯤ ꯃꯣꯏꯅ ꯁꯤꯇꯤꯖꯟꯁꯤ ꯅꯦꯆꯔꯦꯂꯥꯏꯁ ꯇꯧꯕ ꯉꯝꯈ꯭ꯔꯗꯤꯀꯣ BJPꯁꯤ ꯃꯔꯝ ꯂꯩꯕꯥꯛ ꯁꯨꯇꯥ ꯇꯥꯗꯕꯒꯤ ꯐꯤꯕꯝꯅꯦꯕ ꯂꯩꯗꯣꯏꯁꯦ
ꯍꯥꯏꯗꯤ ꯉꯁꯥꯏ ꯚꯣꯇꯔ ꯃꯌꯥꯝꯁꯤ ꯃꯣꯏꯅ ꯁꯤꯇꯤꯖꯦꯟꯁꯤꯞ ꯄꯤꯈꯤꯕꯁꯤ ꯁ꯭ꯀꯦꯇꯔ ꯇꯧꯔ ꯂꯩꯗꯣꯏꯅꯤꯗꯅ ꯑꯗꯨꯅ ꯚꯣꯠꯇꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯑꯗꯨꯃꯛꯇꯨ ꯌꯦꯡꯉꯒ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯕ ꯑꯃꯅꯤꯅ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯈꯣꯠꯄ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯁꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯄ꯭ꯔꯖꯥꯒꯤꯗꯤ ꯌꯥꯝ ꯉꯜꯂꯤꯉꯩꯗꯒꯤ ꯂꯥꯎꯖ ꯈꯣꯡꯖ ꯇꯧꯋꯤꯗꯅ ꯑꯗꯨꯒ ꯂꯩꯉꯥꯛꯄꯁꯤꯡꯒꯤꯗꯤ ꯌꯥꯝ ꯊꯦꯡꯅ ꯄ꯭ꯔꯖꯥꯅ ꯅꯨꯡꯉꯥꯏꯔꯣꯏ ꯀꯥꯏꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯗꯕ ꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏ ꯀꯥꯏꯅ ꯎꯁꯤꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯈꯔꯗꯤ ꯎꯏꯗꯅ ꯑꯗꯣ ꯑꯇꯩ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯅꯥꯂꯤꯁꯁꯤꯡꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯌꯥꯝꯁꯤꯡꯁꯤ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯑꯅꯤꯒꯤ ꯚ꯭ꯌꯨꯁ ꯄꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯅ ꯁꯔꯀꯥꯔꯁꯤ ꯅꯤꯜ ꯎꯏꯗꯅ ꯄ꯭ꯔꯖꯥꯅꯕꯨꯗꯤ ꯀꯟꯅ ꯇꯧꯖꯔꯁꯨ ꯑꯗꯣ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯤ ꯄꯨꯂꯞ ꯆꯠꯂꯤꯗꯅ ꯏꯚꯟ ꯄꯨꯂꯤꯁ ꯐꯥꯎ ꯃꯣꯏ ꯏꯟꯇꯔꯦꯁ ꯂꯩꯗꯅ ꯑꯩꯈꯣꯏꯗꯤ ꯃꯑꯣꯡ ꯑꯃꯅꯦꯕ ꯇꯣꯉꯥꯟ ꯂꯣꯏ ꯇꯥꯔꯒ ꯂꯩꯕꯅꯦꯕ ꯑꯗꯨꯅ ꯂꯩꯉꯥꯛꯄꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯊꯦꯡꯃꯟꯈ꯭ꯔꯦꯅ ꯑꯩ ꯊꯝꯖꯒꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯞ ꯆꯠꯅꯕꯁꯤꯗ ꯀꯩꯁꯨ ꯃꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯠ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝꯅ ꯉꯥꯡꯅꯕꯅꯤ ꯃꯁꯤꯗ ꯄ꯭ꯔꯣꯕꯤꯖꯟ ꯍꯥꯞꯇꯕ ꯑꯗꯨꯅ ꯑꯃ ꯂꯩꯖꯈ꯭ꯔꯦ ꯑꯗꯨꯒ ꯉꯔꯥꯡꯁꯤ ꯃꯦꯟꯄꯦꯛꯀꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨꯁꯤ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂ ꯃꯇꯝꯗ ꯂꯝꯗꯝꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯃꯤꯌꯥꯝꯅ ꯃꯗꯨꯒꯤ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯔꯨꯕꯒꯤ ꯄꯥꯎꯗꯝꯗꯨ ꯃꯤꯌꯥꯝꯗ ꯇꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯈꯤꯕꯅꯤ ꯃꯗꯨ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯇꯧꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯉꯁꯤꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯑꯒ ꯋꯥꯔꯦꯞ ꯈꯔ ꯂꯧꯒꯗꯧꯔꯤ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯐ꯭ꯌꯨꯆꯔ ꯀꯣꯔꯁ ꯑꯣꯐ ꯑꯦꯛꯁꯟ ꯈꯔ ꯂꯧꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤꯅ ꯍꯥꯏꯔꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯥꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯤ ꯁꯨꯝ ꯆꯠꯊꯔꯒꯗꯤꯀꯣ ꯅꯦꯁꯣꯅꯁꯨ ꯁ꯭ꯀ꯭ꯔꯦꯞ ꯇꯧꯍꯟꯅꯤꯡꯕ ꯄꯣꯠ ꯂꯩꯗꯅ ꯍꯥꯎꯁꯅ ꯄꯥꯁ ꯇꯧꯕꯁꯨ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯦꯞ ꯇꯧꯕ ꯌꯥꯏꯕ ꯍꯥꯏꯗꯤ ꯄꯤꯄꯜꯁ ꯚꯣꯏꯁ ꯃꯔꯨꯑꯣꯏꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯌꯥꯝꯒꯤ ꯃꯦꯖꯣꯔꯤꯇꯤ ꯄꯤꯄꯜ ꯑꯣꯐ ꯗ ꯅꯣꯔꯠ ꯏꯁꯀꯤ ꯚꯣꯏꯁ ꯌꯦꯡꯉꯒ ꯌꯥꯝ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯨꯂꯔꯁ ꯑꯣꯏꯕꯀꯣ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯣꯂꯤꯇꯤꯛꯁ ꯇꯧꯅꯤꯡꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯣꯏꯔꯗꯤ ꯁ꯭ꯀ꯭ꯔꯦꯞ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥ ꯃꯔꯝꯗꯤ ꯋꯤ ꯑꯥꯔ ꯋꯤꯊꯤꯟ ꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁꯤꯁꯇꯦꯝ ꯀꯣ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯌꯥꯝꯁꯤ ꯂꯥꯔꯖꯦꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯀꯟꯇ꯭ꯔꯤꯁ ꯏꯟ ꯗ ꯋꯥꯔꯜ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯖꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯃꯌꯥꯝꯁꯤ ꯄꯤꯄꯜ ꯔꯤꯌꯦꯛꯁꯟꯁꯤ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡꯗꯨ ꯎꯠꯂꯒꯗꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯅꯣर्म्सकी ꯃꯇꯨꯡꯏꯟꯅ ꯑꯗꯨꯃꯥꯏꯅ ꯁ꯭ꯀ꯭ꯔꯦꯞ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯂꯥꯡꯉꯛꯀꯗꯣꯏꯅꯦꯕ ꯂꯥꯡꯉꯛꯄꯁꯨ ꯌꯥꯔꯤꯕ ꯃꯔꯝꯗꯤ ꯉꯔꯥꯡꯁꯤ ꯗꯤꯕ꯭ꯔꯨꯒꯔꯗꯒꯗꯤ ꯅꯍꯥꯁꯤꯡꯅ ꯐꯤ ꯌꯥꯎꯗꯕ ꯈꯣꯡꯆꯠꯀ ꯆꯠꯂꯤꯗꯅ ꯍꯧꯈ꯭ꯔꯦꯕ ꯑꯉꯛꯄ ꯃꯑꯣꯡꯒꯤ ꯑꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯃꯥꯏ ꯚꯔꯖꯟꯁꯤ ꯇꯣꯉꯥꯟꯕ ꯂꯨꯆꯤꯡꯕ ꯁꯤꯑꯣ ꯁꯣꯅꯥꯔꯤꯁꯤꯡꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯅꯣर्म्ꯁꯇ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯁꯤꯗ ꯐꯥꯕ ꯄꯨꯟꯕ ꯐꯔꯛ ꯇꯥꯕ ꯌꯥꯎꯔꯒꯗꯤ ꯚꯥꯏꯂꯦꯟ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯅ ꯑꯆꯧꯕ ꯂꯣꯏꯅꯃꯛ ꯁ꯭ꯇꯦꯠ ꯃꯌꯥꯝꯗ ꯂꯥꯛꯑꯒꯗꯤ ꯌꯥꯝ ꯇꯣꯉꯥꯟꯕ ꯄꯣꯠ ꯑꯃꯗꯤ ꯎꯔꯅꯤꯀꯣ ꯑꯗꯨ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯥꯒꯤ ꯄꯜꯁꯁꯦ ꯁꯤ ꯌꯦꯡꯀꯥꯟꯗꯗꯤ ꯌꯥꯝ ꯍꯦꯟꯅ ꯊꯥꯖꯕꯗꯤ ꯋꯥꯠꯂꯤ ꯑꯗꯨꯒ ꯃꯗꯨ ꯇꯧꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕꯁꯨ ꯂꯩ ꯃꯔꯝꯗꯤ ꯌꯥꯝ ꯉꯜꯂꯤꯉꯩꯗꯒꯤ ꯁꯤꯐꯥꯏ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯁꯤꯇꯤ ꯃꯅꯨꯡꯒꯤ ꯆꯠꯄ ꯃꯇꯝꯗ ꯂꯣꯏ ꯎꯔꯅꯤ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯏꯝꯐꯥꯜ ꯏꯁꯁꯤ 144 ꯖꯥꯔꯤꯈ꯭ꯔꯦꯀꯣ ꯃꯤ 5-6 ꯍꯦꯟꯅ ꯄꯨꯟꯕ ꯌꯥꯗꯕ ꯑꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨ ꯌꯥꯗꯕ ꯈꯣꯠꯇꯕ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯣꯏꯗꯤ ꯃꯤꯖꯔꯁ ꯂꯣꯏ ꯂꯧꯈꯠꯈ꯭ರೆ ꯍꯥꯏꯇꯥꯔꯦ ꯇꯧꯅꯤꯡꯕ ꯄꯣꯠꯇꯨ ꯇꯧꯔꯒꯦ ꯇꯧꯔꯛꯄꯉꯩꯗꯤ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯀꯥꯁꯃꯤꯔꯒꯤꯗꯨ ꯌꯦꯡꯉꯨꯔꯒꯗꯤ ꯀꯥꯁꯃꯤꯔꯁꯨ ꯌꯥꯝ ꯚꯥꯏꯕ꯭ꯔꯦꯟ ꯑꯣꯏꯗꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯈꯤꯗꯦꯅ ꯑꯗꯨꯃꯥꯏꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤꯁꯨ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯂꯨꯞꯁꯤꯡꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯋꯥꯡꯉꯦ ꯌꯥꯝꯅ ꯑꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯀꯩꯁꯨ ꯁꯣꯏꯔꯣꯏ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯑꯃ ꯌꯥꯎꯔꯛꯀꯅꯤ ꯑꯗꯒꯤꯗꯤ ILP ꯆꯠꯅꯅꯕ ꯕꯦꯡꯒꯣꯜ ꯐ꯭ꯔꯟꯇꯤꯌꯔ ꯑꯦꯛ ꯆꯠꯅꯅꯕ ꯔꯦꯒꯨꯂꯦꯁꯟ ꯍꯥꯏꯅꯅꯤ ꯀꯥꯏ ꯑꯗ ꯁꯦꯝꯂꯒ ꯄꯤꯔꯤꯕ ꯃꯥꯏ ꯂꯣꯖꯤꯛꯇꯣ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯩ ꯉꯜꯂꯤꯉꯩꯗꯒꯤ ꯇꯧꯔꯝꯃꯗꯤ ꯌꯥꯝ ꯐꯖꯒꯗꯕꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄꯥꯁꯄꯣꯔꯠ ꯉꯁꯥꯏ ꯄꯥꯁꯇꯣ ꯄꯥꯁ ꯑꯃ ꯂꯧꯔꯝꯕꯗꯣ 1950sꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯆꯤꯐ ꯀꯃꯤꯁꯅꯔ ꯃꯇꯝꯗꯨꯗ ꯀꯛꯊꯠꯈꯤꯕꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯋꯤꯗ꯭ꯔꯣ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤꯗꯨ ꯋꯤꯗ꯭ꯔꯣ ꯇꯧꯔꯗꯤ ꯑꯗꯨꯃꯨꯛ ꯆꯠꯅꯗꯣꯏꯅꯦꯕ ILPꯒꯨꯝꯕꯅꯦꯕ ꯑꯗꯨꯁꯨꯀꯣ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯨꯝꯕꯗꯨ ꯉꯜꯂꯤꯉꯩꯗꯒꯤꯀꯣ ꯌꯥꯝ ꯁꯥꯡꯅ ꯍꯣꯠꯅꯔꯝꯃꯒꯗꯤ ꯇꯥꯟꯅꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯤ ꯈꯤꯇ ꯉꯥꯏꯔꯀꯥꯟꯗ ꯃꯗꯨ ILPꯒꯤ ꯋꯥꯐꯝ ꯀꯥꯏꯁꯦ ꯄꯨꯊꯣꯔꯛꯄꯁꯦ ꯁꯨꯝ ꯁꯨꯝ ꯇꯥꯕꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯇꯥꯕꯗ ꯀꯩ ꯈꯜꯂꯝꯒꯗꯒꯦ ꯁꯤꯅꯤ ꯐꯗꯤ ꯐꯖꯕ ꯑꯗꯣ ꯊꯦꯡꯗꯤ ꯊꯦꯡꯕꯀꯣ ꯌꯥꯎꯁꯪꯗ ꯑꯕꯤꯔ ꯐꯪꯅꯗꯗꯅ ꯇꯩꯅꯗ꯭ꯔꯒ ꯌꯥꯎꯁꯪ ꯂꯣꯏꯔ ꯃꯇꯨꯡ ꯂꯣꯏꯔꯀꯥꯟꯗ ꯌꯥꯝ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯂꯥꯛꯄꯗꯣ ꯀꯥꯟꯅꯗꯦꯗꯅ ꯑꯗꯨꯃꯛꯀꯤ ꯃꯑꯣꯡꯗꯨꯗ ꯂꯩꯌꯦꯅ ꯍꯥꯏꯇꯥꯏꯌꯦ ꯖꯦꯟꯇꯜ ꯀꯣ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯏꯌꯦ
ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔ ꯈꯪ ꯍꯩꯕꯁꯤꯡꯅꯗꯤ ꯀꯨꯞꯁꯟꯅ ꯌꯦꯡꯕ ꯃꯤꯅꯗꯤ ꯗꯦꯜꯂꯤꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯗꯤ ILP ꯆꯠꯅꯕ ꯂꯝꯗ ꯁꯣꯛꯑꯣꯏ ꯍꯥꯏꯕꯒꯨꯝꯕ 6 ꯁꯦꯗꯨꯜ ꯆꯠꯅꯕ ꯂꯝꯗ ꯁꯣꯛꯑꯣꯏ ꯍꯥꯏꯕꯒꯨꯝꯕꯁꯤꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯀꯃꯥꯏꯅ ꯁꯣꯛꯇꯣꯏꯅꯣ ꯃꯁꯥꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯍꯥꯟꯅ ꯂꯩꯖꯔꯕꯅꯤꯅ ꯑꯗ ꯃꯣꯏꯗ ꯀꯣꯝꯊꯣꯛꯄꯒꯤ ꯃꯑꯣꯡ ꯃꯥꯜꯍꯟꯕ ꯑꯗꯩ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯌꯥꯝꯁꯤ ꯄꯨꯟꯅ ꯊꯦꯡꯅꯖꯒꯗꯕꯁꯤꯗ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯇꯧꯕꯤꯕ ꯅꯣꯏ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯣꯏ ꯑꯗꯨꯝꯗꯤ ꯁꯣꯏ ꯀꯥꯏꯅꯀꯣ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯗꯦ ꯅꯥꯒꯥꯂꯦꯟꯁꯨ ILP ꯂꯩ ꯑꯗꯨ ꯗꯤꯃꯥꯄꯨꯔꯁꯤꯗꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯗꯤꯃꯥꯄꯨꯔꯁꯤ ILP ꯀꯣꯚꯔ ꯇꯧꯗꯦꯕ ꯑꯗꯨꯅ 6 ꯁꯦꯗꯨꯜ ꯑꯣꯏꯒꯦꯔꯥ ILP ꯑꯣꯏꯒꯦꯔꯥ ꯑꯗꯨꯁꯨ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯁꯤ ꯄꯨꯂꯞ ꯄꯨꯂꯞ ꯑꯣꯏꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯈꯔ ꯈꯔ ꯑꯣꯏꯕꯅꯤꯅ ꯑꯍꯥꯡꯕ ꯃꯌꯥꯝ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯔꯒ ꯑꯩꯅ ꯈꯟꯖꯕꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯌꯥꯝꯗꯤ ꯑꯗꯨꯝ ꯁꯥꯎꯅꯤ ꯑꯗꯨꯕꯨ ꯌꯦꯡꯖꯦ ꯂꯩꯉꯥꯛꯄꯁꯤꯡꯅ ꯁꯣꯛꯑꯦꯅ ꯌꯥꯝ ꯄꯣꯡꯅ ꯍꯥꯏꯔꯤꯁꯦ ꯍꯌꯦꯡ ꯁꯣꯜꯂꯛꯑꯒꯗꯤ ꯂꯩꯉꯥꯛꯄꯁꯤꯡꯁꯤꯗ ꯀꯩꯗꯧꯔꯛꯀꯗꯕꯅꯣ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗ ꯃꯤꯌꯥꯝꯅ ꯀꯔꯤ ꯌꯦꯡꯉꯛꯀꯗꯕꯅꯣ ꯄꯦꯟꯗꯕꯗꯨꯅꯕꯨ ꯌꯧꯔꯛꯑꯒꯗꯤ ꯑꯍꯣꯡꯕ ꯑꯃꯒꯤ ꯃꯤꯠꯌꯦꯡ ꯊꯝꯃꯛꯄꯁꯨ ꯌꯥꯏ ꯃꯊꯪꯗ ꯚꯣꯠꯇ ꯃꯣꯏ ꯑꯝꯇ ꯀꯥꯗꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯌꯥꯎꯅ ꯍꯣꯠꯅꯔꯒꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯇꯧꯕ ꯌꯥꯕ ꯇꯧꯍꯧꯔꯒꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯚꯣꯠꯁꯤ ꯀꯥꯗꯅ ꯑꯗꯨꯝ ꯂꯩꯒꯗꯧꯅꯦꯕ ꯒꯣꯜꯗꯟ ꯆꯥꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯒꯣꯜꯗꯟ ꯆꯥꯟꯁꯅꯦ ꯑꯗꯨꯅ ꯌꯥꯝꯅ ꯃꯣꯏꯅꯗꯤ ꯈꯨꯗꯣꯡꯊꯤꯕꯅꯦ ꯈꯟꯕ ꯃꯣꯏꯒꯤꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯌꯥꯝ ꯋꯥꯡꯕ ꯄꯣꯠ ꯑꯃꯅꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯍꯤꯁꯇ꯭ꯔꯤꯗ ꯃꯃꯤꯡ ꯂꯩꯍꯧꯔꯒꯗꯕ ꯑꯃꯅꯦꯕ ꯑꯗꯨ ꯃꯣꯏꯅ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯖꯕꯅꯤꯅ ꯗꯦꯠ ꯏꯁ ꯑꯞ ꯇꯨ ꯗꯦꯝ ꯀꯣ ꯍꯌꯦꯡ ꯌꯦꯡꯕ ꯇꯥꯔꯦ ꯃꯣꯏꯅ ꯍꯣꯠꯅꯖꯕꯗꯨꯅ ꯀꯔꯤꯒꯨꯝꯕ ꯇꯁꯦꯡꯕ ꯑꯣꯏꯔꯝꯗꯅ ꯁꯤꯒꯤ ꯀꯦꯞꯁꯤ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯥꯁ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯊꯝꯃꯛꯄ ꯄꯣꯠ ꯃꯇꯨꯡ ꯇꯥꯕꯗ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯗꯅ ꯂꯥꯏꯕꯛ ꯐꯗꯅ ꯃꯣꯏꯅ ꯍꯣꯠꯅꯕꯗꯒꯤ ꯇꯧꯔꯒꯗꯤ ꯌꯦꯁ ꯂꯦꯠ ꯗꯦꯝ ꯕꯤ ꯗ ꯍꯦꯔꯣꯁ ꯏꯟ ꯗ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯗ ꯃꯅꯤꯄꯨꯔ ꯀꯣ ꯃꯔꯛꯇ ꯑꯣꯖꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯟꯇꯔꯒꯤ ꯃꯈꯣꯏꯒꯤ ꯄꯣꯖꯤꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯀꯦꯞꯁꯤꯗꯤ ꯃꯈꯣꯏꯗꯤ ꯆꯠꯍꯟꯕ ꯄꯥꯝꯕꯅꯤ ꯃꯈꯣꯏꯒꯤ ꯑꯦꯝꯗꯤ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯗ ꯆꯠꯍꯟꯕ ꯄꯥꯝꯕꯅꯤ ꯕꯠ ꯁꯝ ꯁ꯭ꯇꯦꯠ ꯈꯔꯒꯤ ꯅꯣꯔꯠ ꯏꯁꯇ ꯄ꯭ꯔꯣꯇꯦꯛꯁꯟ ꯈꯔ ꯂꯩꯖꯈ꯭ꯔꯦ ꯃꯗꯨꯃ ꯑꯃ ꯂꯩꯖꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯃꯗꯤ ꯁꯝ ꯄꯥꯔꯠ ꯑꯣꯐ ꯗ ꯑꯁꯥꯝꯒꯤ ꯑꯣꯏꯅ ILP ꯁꯤꯁꯇꯦꯝꯒꯨꯝꯕ 6 ꯁꯦꯗꯨꯜꯒꯨꯝꯕ ꯑꯃꯨꯛ ꯔꯤꯚꯥꯏꯞ ꯇꯧꯔꯛꯄꯒꯤ ꯑꯃ ꯉꯥꯡꯅꯔꯤꯁꯤꯗ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯥꯟꯗꯝꯗꯨꯒ ꯃꯁꯤ ꯆꯠꯅꯍꯜꯂꯛꯀꯗ꯭ꯔꯥ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯊꯥꯖꯕ ꯌꯥꯕ ꯃꯤꯌꯥꯝꯅ ꯀꯌꯥꯃꯨꯛ ꯊꯥꯖꯒꯗꯒꯦ ꯑꯗꯨꯁꯨ ꯌꯥꯝ ꯆꯨꯝꯃꯦ ꯆꯨꯝꯃꯦꯗꯤ ꯃꯣꯏꯅ ꯇꯧꯅꯤꯡꯉꯤꯕ ꯄꯣꯠꯇꯨ ꯇꯧꯅꯤꯡꯉꯤꯕꯗꯨ ꯌꯥꯗꯅꯕ ꯄꯣꯠ ꯑꯃ ꯊꯝꯕ ꯍꯥꯏꯁꯦ ꯃꯣꯏꯒꯤꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯅꯀꯣ ꯑꯗꯨꯕꯨ ꯑꯗꯨꯗꯅꯦ ꯄ꯭ꯔꯖꯥꯅ ꯊꯥꯖꯗꯕꯁꯤꯁꯨ ꯀꯣ ꯇꯧꯕꯤꯒꯗꯧꯔꯤꯕꯁꯤ ꯀꯗꯥꯏꯗ ꯇꯧꯗꯣꯏꯅꯣ ꯀꯣ ꯑꯗ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ILP ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯤ ꯊꯝꯃꯀꯥꯟꯗꯀꯣ ꯃꯣꯏꯅ ꯏꯟꯗꯤꯌꯥꯅ ꯂꯧꯕ ꯐꯤꯔꯦꯞ ꯑꯃꯗꯤ ꯂꯩ ꯃꯣꯏꯅ ꯂꯧꯔꯤꯁꯤ ꯃꯅꯤꯄꯨꯔꯁꯨ ILP ꯂꯩꯇꯦ ꯑꯗꯨ ꯇꯧꯗꯦ ꯍꯥꯏꯕ ꯋꯥꯅꯤ 92% ꯆꯤꯡꯅꯤꯗꯅ 92% ꯆꯤꯡꯁꯤꯗꯤ MLRA ꯀꯣꯚꯔ ꯇꯧꯗꯦꯗꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯨ ꯈꯨꯟ ꯇꯥꯕꯁꯦ ꯍꯦꯛꯇ ꯌꯥꯗꯦꯕ ꯑꯦꯛꯁꯦꯞ ꯑꯩꯈꯣꯏꯐꯥꯎ ꯇꯥ ꯌꯥꯗ꯭ꯔꯤꯗꯅ ꯃꯩꯇꯩ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯕ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯗꯨꯅꯦ ꯃꯩꯇꯩ ꯑꯃꯨꯛ ꯃꯔꯥꯏꯕꯛ ꯊꯤꯕ ꯃꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯇꯦꯅ ꯃꯃꯥ ꯄꯣꯛꯅꯐꯝ ꯂꯝꯗ ꯈꯨꯟ ꯇꯥ ꯌꯥꯗ꯭ꯔꯤꯅꯦꯅ ꯑꯗꯨꯁꯨ 92% ꯀꯣ ꯑꯗꯨꯗ ꯈꯨꯟ ꯇꯥꯕ ꯌꯥꯔꯣꯏ ꯒꯥꯏꯅ ꯈꯜꯂꯒ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯩ ꯒꯥꯏꯅ ꯈꯟꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯕ ꯕꯠ ꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯁ 92% ꯇꯥꯔꯤ ꯃꯌꯥꯝꯁꯤꯗꯤ ꯌꯦꯡꯉꯣ ꯑꯗꯨꯁꯨ ꯃꯤꯇꯣꯞ ꯃꯌꯥꯝ ꯑꯃ ꯅꯠꯇ꯭ꯔꯥ ꯇꯥꯔꯛꯀꯅꯦꯕ ꯑꯗꯨꯝ ꯇꯥꯔꯛꯀꯅꯤ ꯑꯗꯨꯝ ꯑꯗꯒꯤꯗꯤ ꯇꯥꯔꯣꯏ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯁꯤꯗ ꯁꯔꯀꯥꯔꯅ ꯃꯥꯒꯤ ꯂꯧꯕ ꯌꯥꯕ ꯀꯩꯅꯣꯁꯨ ꯂꯧꯗ꯭ꯔꯒꯗꯤ ꯑꯗꯩ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯃꯩꯇꯩꯅ ꯇꯥꯕꯗꯕꯨ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯑꯇꯩꯅ ꯇꯥꯗꯕꯗꯤ ꯃꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯃꯄꯥꯟꯒꯤ ꯅꯦꯄꯥꯂꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯌꯥꯝ ꯇꯥꯈ꯭ꯔꯦ ꯌꯦꯡꯉꯣꯅ ꯑꯗꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯄꯥꯟ ꯑꯁꯣꯝꯗꯒꯤ ꯕꯔꯃꯥꯗꯩ ꯂꯥꯛꯄ ꯀꯌꯥꯝ ꯇꯥꯈ꯭ꯔꯦ ꯌꯦꯡꯉꯣꯅ ꯂꯣꯏ ꯇꯥꯕꯁꯤꯡꯁꯤꯗꯤ ꯌꯥꯎꯕ ꯃꯩꯇꯩꯅꯗꯤ ꯇꯥ ꯌꯥꯗꯕ ꯁꯤꯁꯨ ꯃꯑꯣꯡ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯩ ꯈꯟꯕꯗ ꯏꯁꯣꯛꯇ ꯁꯣꯛꯀꯅꯤ ꯈꯜꯂꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯇꯩ ꯁ꯭ꯇꯦꯠꯀ ꯑꯩꯈꯣꯏꯒ ꯈꯦꯠꯅꯕ ꯑꯃ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗꯤ ꯃꯤꯁꯤ ꯂꯥꯛꯑꯒ ꯊꯕꯛ ꯁꯨꯅꯤꯡꯕ ꯃꯤ ꯑꯃ ꯂꯥꯛꯑꯗꯤ ꯅꯣꯡꯉꯥꯜꯂꯒ ꯍꯤꯡꯉꯦꯕ ꯁꯤ ꯃꯣꯏ ꯑꯗꯩ ꯃꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤ ꯃꯄꯥꯟ ꯏꯄꯥꯟꯒ ꯊꯣꯛꯐꯝ ꯈꯪꯗꯕ ꯒ꯭ꯌꯥꯟ ꯃꯥꯟ ꯇꯥꯗꯕ ꯉꯥꯛꯇꯅꯦꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯕ ꯆꯪꯉꯛꯄꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯇꯥꯡꯕ ꯃꯤꯗꯤ ꯑꯝꯇ ꯌꯥꯎꯔꯔꯣꯏꯕꯀꯣ ꯃꯣꯏ ꯃꯌꯥꯝꯗꯨꯅ ꯂꯥꯛꯑꯒ ꯅꯣꯡꯉꯥꯜꯂꯒ ꯊꯦꯂꯥ ꯑꯃ ꯄꯥꯏꯈꯤꯕꯗ ꯅꯣꯡꯉꯥꯜꯂꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯦꯛꯇ ꯑꯃ ꯀꯣꯝꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯍꯤꯡꯉꯦꯕ ꯑꯗꯒꯤ ꯕꯖꯥꯔꯗ ꯂꯩꯔꯒ ꯀꯩꯅꯣ ꯂꯩꯉꯣꯏ ꯄꯦꯛꯑꯔꯥꯎ ꯂꯩꯉꯣꯏ ꯌꯨꯝꯗ ꯍꯣꯟꯖꯜꯂꯛꯑꯣ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯆꯠꯈꯤꯕꯗ ꯍꯦꯛꯇ ꯍꯤꯡꯉꯤꯅ ꯑꯗꯨꯃꯥꯏꯅ ꯍꯤꯡꯐꯝꯁꯤ ꯌꯥꯝ ꯂꯩꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯅ ꯊꯕꯛꯁꯤ ꯑꯝꯇ ꯁꯨꯗ꯭ꯔꯕꯅꯤ나 ꯃꯤꯅ ꯂꯣꯏ ꯁꯨ ꯂꯩꯕꯅꯤꯅꯀꯣ ꯃꯣꯏ ꯍꯤꯡꯅꯤꯡꯉꯥꯏ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯕ ꯑꯗꯨꯅ ꯁꯤ ꯇꯥꯔꯒꯦꯠꯅꯦꯕ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯕ ꯆꯥꯕ ꯊꯛꯄꯁꯨ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯏꯊꯤꯗ ꯊꯤ ꯍꯥꯏꯇꯥꯔꯦ ꯏꯁꯣꯛꯇ ꯁꯣꯛꯑꯦ ꯑꯩꯈꯣꯏꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯍꯥꯏꯅꯗ꯭ꯔꯒꯁꯨ ꯁꯣꯛꯑꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯂꯣꯏꯔꯦ ꯁꯤꯅꯤ ꯂꯣꯏꯔꯦ ꯍꯣꯏ ꯆꯦꯟꯖꯦꯁ ꯃꯌꯥꯝꯗꯤ ꯂꯥꯛꯑꯅꯦꯕ ꯃꯥꯅꯦ ꯌꯥꯝꯅ ꯑꯣꯖꯥ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇ ꯂꯧꯖꯒꯦ
Miang jabri bising atin beberapa tang nongjo game kukre tang ayam nese. Your favorite satellite channel Times of Manipur TOMTV is now on Airtel Digital TV on channel number 646. Breaking metung da mayam amu kana the morning talk raising the voice from the taram luxury. Oza makada pau se adum sama na hai tare makasa thrak poi na adum kan luxury ge. Tang tara da neshona Northeast pumba da lauthui ba total shutdown. Loine na mapam da state sing da makoi gi area duga lamdam duga sana ba agitation hai tare protest mayam changsi leiba si center gi nakong da kadai pau effective oina yoga da ge hai bisini oza. Masih hoji haina badu sama ne du saigi democratic norms ta magi democratic politics to biba democratic leaders me am werga di praja na siuna yaningdar mane habdu yengaga lepak kada bagi phirep lega di yap kana ba aduga tang tara jidi ya effective na bandi torni ne sona ko rise whole northeast support torni yamajan torkani aduga madu tor matungda kyam yamna Delhi dagi ohong mulakadagi lawai dagi habse adugi wahang dune blaze ada koina thajaba walis na kaino da hoi matamama June 19 gi matamdu da Manipur khaktagi poni na yam chawwa iho assembly ga mai chak po khotpa toba whole the political party gi officing mai chak po gadu dai du yamna violent movement choi ba yam jukan gi dena adu yengaga magi moina torumba akhoi potu lokthokiba khotpadudi adu khudam amdi thengna ko adugi potu ngasi jeta togodra torodra ju luri ko aidi violent action di torkadudi bandre security ladies jing ka degi praja jing ju gyan di khadi taidana lurib di pulap sina kanamu pan tholota dana mapan thok ta baise khoi gi democracy da di vote ne ba haibadi political rights se khoina gentle khoina vote khatang voting right khatana te right to react against the government ko if they deviates the willingness of the people auda reaction ma khoina react large scale da react to bamyam se siju se kuda moina issue ma taw kan da ngasi ji mim ta jere size da tholok tre lois full support to reba the government and no alaga policy to change to do because that is the praja support kind to is khang je sine ba unari je sakhar balam daga to sine aduna ba thoi ko unari ne ba akoi na kaure utle mayam utle kaim to de chama ne phana bu nungai do lambi sap nungai adagi office ki mi ka bu ipong gi wafam la ka do re tare lambi sa thok se sinungai ba hapta kang de ban kaure ne hebi wafam ta adu ko type ta laga aduna tawrakador general strike ti mai pakani general strike tu na piriba magi Delhi gi lengak pasingi magi wakhan change to go do adum di thajaba wali haibli da maram di yam tawgre ba khoi sigi matang da NSN gi wari sanabagi peace talk ta jungai re ama jungai re ko adagi di cap ki matang la jungai re yam tawgre namu yam tawgre ha na 2019 ni horok padai do ado sahi horokpada khudol oina laigrabane ado adum puthore natra aduna tawni bandi effective oini ka sarkar na kari lobby gadabano hojilai ba mogi political attitude mogi beliefs emotion ka actors jigi center gi actors jigi yengor di thajaba wali hai tare ada kitang interesting oigadra leiriba khoi gi tungan ba section sing dagi ngangna ba khoi na sum ta ba matam da Manipur ki praja sing si botana ma bot mang da ma bot matung da ma issue da chatabra natraga karam ba wakhalon da koi representative se khan gi ge housing noi na muk nasana muk yaning de hana oppose to ri kai gi no tawgodor haiba khangba potu da kai gi
ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯄꯤꯔꯤꯕꯅꯣ ꯀꯥꯏ ꯍꯥꯏꯅꯕ ꯈꯔ ꯂꯩ ꯖꯦꯟꯇꯜꯃꯦꯟ ꯑꯁꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯍꯪꯉꯛꯄꯗ ꯏꯀꯥꯏꯕ ꯄꯣꯛꯑꯦ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯅ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕꯗ ꯌꯥꯝ ꯊꯤꯅ ꯑꯗꯨꯃꯥꯏꯅ ꯈꯣꯡꯄ ꯌꯥꯎꯋꯦ ꯗꯦꯜꯂꯤꯗ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯂꯩꯀꯣ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯕꯤꯖꯦꯄꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯁꯨꯝ ꯇꯤꯟꯅꯕ ꯌꯥꯝ ꯂꯩꯌꯦꯕ ꯆꯨꯝꯃꯦ ꯃꯣꯏꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯀꯦꯞꯁꯤ ꯃꯦꯅꯤꯐꯦꯁꯇꯣꯗ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯍꯥꯏꯁꯤ ꯉꯥꯏꯇꯦ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯄ ꯃꯌꯥꯝꯁꯨ ꯍꯥꯏꯔꯦꯅ ꯑꯗꯨꯃꯛꯇꯗ ꯑꯩꯈꯣꯏ ꯚꯣꯠꯇꯗꯤ ꯌꯥꯝ ꯊꯥꯗꯅꯩꯗꯅ ꯑꯗ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯚꯣꯠꯇ ꯀꯥꯔꯛꯄꯗꯨꯒ ꯃꯣꯏꯗ ꯂꯩꯔꯤꯕ ꯄꯣꯂꯤꯁꯤ ꯃꯦꯅꯤꯐꯦꯁꯇꯣ ꯍꯥꯏꯁꯤ ꯑꯗ ꯌꯥꯎꯔꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯄꯣꯂꯤꯁꯤ ꯑꯣꯏꯅ ꯂꯣꯏ ꯇꯧꯔꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯑꯅꯤꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤ ꯎꯗꯕ ꯏꯂꯦꯛꯁꯟꯁꯤ ꯀꯨꯝꯍꯩꯗꯧꯅ ꯇꯧꯕꯁꯦ ꯀꯨꯝꯍꯩꯗꯧꯅ ꯄꯩꯁꯥ ꯈꯔ ꯌꯥꯝꯅ ꯄꯤꯕ ꯑꯗꯒꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯕ ꯀꯦꯟꯗꯤꯗꯦꯠ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯌꯦꯡꯉꯒ ꯄꯪꯊꯥ ꯊꯥꯗꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯄꯪꯊꯥ ꯊꯥꯗꯈ꯭ꯔꯕꯅꯤ나 ꯍꯧꯖꯤꯛꯇꯤ ꯀꯔꯤꯝ ꯀꯥꯟꯗ ꯁꯤ ꯕꯤꯖꯦꯄꯤꯒꯤ ꯋꯥꯉꯥꯡꯂꯣꯏꯁꯤꯅ ꯄꯣꯡꯗ ꯃꯨꯛꯈꯥꯏꯗꯅ ꯉꯥꯡꯕ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯀꯦꯞ ꯆꯠꯅꯕ ꯌꯥꯏ ꯑꯁꯤ ꯋꯤ ꯍꯦভ ꯒꯣꯠ ꯃꯦꯟꯗꯦꯠ ꯐ꯭ꯔꯣꯝ ꯗ ꯄꯤꯄꯜ ꯀꯣ ꯏꯟ ꯗ ꯄꯥꯁ ꯏꯂꯦꯛꯁꯟ ꯀꯣ ꯑꯗꯨꯅ ꯀꯩꯗꯧꯕꯒꯤꯅꯣ ꯁꯤꯗ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦꯁꯦ ꯗꯦꯠ ꯏꯁ ꯐꯣꯔ ꯑꯣꯟꯂꯤ ꯁꯝ ꯏꯟꯇꯔꯦꯁ ꯑꯣꯐ ꯗ CSOꯒꯤꯅꯤ ꯀꯥꯏꯅ ꯕꯤꯖꯦꯄꯤꯒꯤ ꯁ꯭ꯄꯣꯛꯁ ꯄꯔꯁꯟꯁꯤꯅ ꯄꯣꯡꯅ ꯉꯥꯡꯉꯤꯁꯦ ꯀꯛꯄ ꯍꯦꯛ ꯋꯥꯕ ꯄꯣꯠ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯖꯦꯟꯇꯜꯅ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯁꯨ ꯂꯩꯌꯦꯕ ꯄ꯭ꯔꯖꯥꯗ ꯑꯦꯅꯤ ꯏꯂꯦꯛꯁꯟ ꯂꯥꯛꯄꯁꯤꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯕ ꯃꯔꯝꯗꯤ ꯆꯍꯤ 5ꯅꯤꯗꯅ ꯆꯍꯤ 5ꯗꯨꯗ ꯁꯦꯝꯍꯧꯕ ꯁꯥꯍꯧꯕ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒ ꯁꯥꯒꯣꯟꯅꯔꯒ ꯄ꯭ꯔꯣ ꯄꯤꯄꯜ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁ ꯑꯃ ꯑꯣꯏꯔꯒ ꯄ꯭ꯔꯣ ꯄꯤꯄꯜ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯒ ꯆꯍꯤ 5ꯗ ꯇꯧꯍꯧꯕꯁꯦ ꯑꯁ ꯌꯥꯝ ꯊꯤꯅ ꯌꯥꯝ ꯐꯈ꯭ꯔꯕ ꯄꯣꯠꯅꯦꯕ ꯀꯅꯥꯒꯨꯝꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯩꯕꯥꯛ ꯑꯃ ꯄꯨꯡꯍꯣꯡ ꯍꯣꯡꯍꯟꯕꯗ ꯆꯍꯤ 10 ꯈꯛꯇꯪꯒꯤ ꯃꯅꯨꯡꯗ ꯗꯤꯀꯦꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯧꯖꯒꯦ ꯀꯥꯏ ꯄ꯭ꯔꯣꯃꯤꯁ ꯇꯧꯏꯗꯅ ꯇꯪꯈꯥꯏ ꯑꯣꯐ ꯗ ꯗꯤꯀꯦꯠꯅꯦꯕ 5 years ꯍꯥꯏꯁꯤ ꯍꯂꯥ ꯅꯠꯇꯦꯕ ꯑꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯍꯤ 5ꯁꯦ ꯀꯔꯤꯝ ꯈꯟꯗ꯭ꯔꯦꯕ ꯉꯥꯛꯇꯪꯒꯤ ꯚꯣꯠꯀꯤ ꯐꯦꯁꯇꯤꯚꯦꯜꯗꯧꯅ ꯇꯧꯔꯒ ꯇꯧꯔꯒ ꯆꯍꯤ 5ꯗꯣ ꯑꯗꯨꯝ ꯂꯥꯎ ꯂꯩꯕꯅꯦꯕ ꯃꯣꯏ ꯃꯥꯌꯣꯛꯇ ꯚꯣꯠꯇꯅ ꯃꯣꯏꯗ ꯄꯤꯊꯣꯛꯎꯔꯕ ꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯃꯅꯤꯄꯨꯔ ꯀꯣꯟꯇꯦꯛꯁꯇ ꯁꯥꯡꯅ ꯎꯗꯨꯅ ꯂꯥꯛꯄꯁꯦ ꯃꯁꯤꯃꯇꯪꯒ ꯑꯩꯈꯣꯏꯅꯀꯣ ꯑꯩꯈꯣꯏ ꯔꯦꯂꯤ ꯌꯥꯝ ꯐꯩ ꯆꯠꯄꯀꯣ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯝ ꯐꯩ ꯑꯩꯈꯣꯏꯀꯣ ꯑꯗꯨꯒ ꯑꯦꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯇꯦꯁꯁꯦ ꯑꯩꯈꯣꯏ ꯏꯟ ꯀꯝꯄꯦꯔꯤꯖꯟ ꯋꯤꯠ ꯑꯗꯔ ꯁ꯭ꯇꯦꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏ ꯌꯥꯝ ꯐꯩꯀꯣ ꯚꯣꯠꯁꯤ ꯈꯛꯇꯪꯒ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯚꯣꯠꯇ ꯒ꯭ꯌꯥꯟ ꯊꯤꯅ ꯇꯥꯍꯧꯔꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯇꯦꯁ ꯃꯌꯥꯝꯁꯦ ꯃꯌꯦꯡ ꯁꯥꯊꯤꯅ ꯇꯥꯅꯤ ꯃꯁꯤꯃꯇꯪꯒ ꯈꯪꯃꯤꯟꯅꯕ ꯆꯪꯉꯦꯅ ꯈꯪꯃꯤꯟꯅꯕ ꯆꯪꯉꯦꯅ ꯑꯩ ꯖꯦꯟꯇꯜ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯏꯀꯥꯏꯕ ꯄꯣꯛꯄꯅꯤꯁꯦ ꯑꯁꯦꯡꯕꯗꯤ ꯑꯗꯣ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯒꯤ ꯃꯔꯛꯇ ꯏꯁꯨ ꯑꯃꯁꯨ ꯑꯃꯨꯛ ꯑꯣꯏꯔꯤꯕ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯍꯥꯏꯇꯥꯔꯦ ꯅꯥꯒꯥ ꯄꯤꯁ ꯇꯣꯛꯀꯤ ꯃꯇꯥꯡꯗ ꯃꯇꯝ ꯀꯨꯏꯅ ꯆꯠꯊꯔꯛꯈꯤꯕꯅꯤ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏꯒꯤ ꯆꯦꯞꯇꯔꯁꯤ ꯀꯦꯞꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯈꯤꯇꯪ ꯂꯧꯈꯤꯕꯅꯤ ꯀꯣꯀꯣꯃꯤꯒꯤꯁꯨ ꯀꯩꯅꯣ ꯇꯧꯕ ꯂꯩꯇ꯭ꯔꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 19ꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯀꯧꯒꯅꯦꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯂꯩꯔꯤ ꯕꯠ ꯑꯁꯣꯝꯗꯒꯤ ꯇꯥꯜꯂꯛꯄ ꯀꯩꯅꯣꯅ ꯇꯥꯡ 10ꯃꯨꯛꯀꯤ ꯃꯅꯨꯡꯗ ꯀꯧꯕꯤꯌꯨ ꯑꯗꯨꯒ ꯃꯁꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞꯁꯦ ꯊꯝꯕꯤꯌꯨ ꯍꯥꯏꯕꯅꯤ ꯁꯦꯟꯇꯔꯗ ꯂꯣꯏꯅꯅ ꯂꯣꯛ ꯁꯚꯥꯒꯤꯁꯦ ꯗꯤꯁꯦꯝꯕꯔ 16ꯗ ꯂꯣꯏꯒꯗꯕꯅꯤ ꯃꯥꯏ ꯁꯦꯁꯟꯁꯦ ꯃꯁꯤꯗ ꯀꯣꯀꯣꯃꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯟꯁꯤꯡ ꯂꯣꯏꯅꯅ ꯏꯟꯗꯣ ꯅꯥꯒꯥ ꯄꯤꯁ ꯇꯣꯛꯀꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡ ꯃꯅꯤꯄꯨꯔꯗ ꯑꯣꯏꯍꯜꯂꯛꯄ ꯌꯥꯔꯤꯕꯁꯤꯡ ꯐꯖꯅ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯃꯁꯤꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯐꯝꯁꯤ ꯇꯥꯡ 11 ꯂꯣꯏꯗꯣꯏꯅꯤ ꯑꯗꯨꯗ ꯀꯣꯔꯠ ꯀꯣꯕꯤꯅ ꯀꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯅ 10ꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯍꯥꯎꯁꯁꯤ ꯐꯝꯃꯤꯉꯩꯗ ꯁꯣꯝꯒꯤ ꯋꯥꯔꯦꯞꯇꯨ ꯂꯧꯔꯒ ꯈꯪꯍꯜꯍꯧꯁꯦ ꯍꯥꯏꯕꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤꯅ 15ꯗ ꯍꯥꯟꯅ 10ꯗ ꯀꯧꯅꯤ ꯍꯥꯏꯔꯝꯕꯗꯩ 15 ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯜꯂ 15ꯗ ꯀꯧꯔꯦꯀꯣ 15ꯗ ꯀꯧꯕꯁꯤꯗꯤ ꯌꯥꯝ ꯊꯦꯡꯅ ꯀꯧꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯃ ꯇꯥꯔꯦ ꯑꯗꯨꯗ ꯃꯁꯤꯗ ꯍꯥꯎꯁꯁꯤꯗ ꯀꯟꯅ ꯈꯟꯅꯅꯤ ꯍꯥꯏꯁꯤꯁꯨ ꯀꯦꯞꯀ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯕꯁꯤꯒꯅꯦꯕ ꯏꯁꯨ ꯑꯅꯤꯁꯤꯅꯦꯕ ꯀꯦꯞꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯎꯁ ꯐꯝꯕꯗ ꯑꯗꯨꯝ ꯍꯣꯏ ꯍꯌꯦꯡ ꯀꯔꯤ खर पुथोनरकद्रा हजिक लाइसे टेरिटोरियल काउंसिल अमा सेमनिमगे अपाम ले हाइबगे याम कन ngang बम लाइ हजिकसे अदुगी टेरिटोरियल काउंसिल सेमबगी सिदी आइदी चही मंगा मंगदा हाइरमने आइदी याम हाइजेबा अखोय केदोंगैदसु अखोय टेरिटोरियल इंटीग्रिटी वा हाइगुमसे मोइना नोइ ngangkai काइरोय जे पोंग पोंग हाइरे अखोयना जु खंगदबा माना दुम लेरे अदुगा आइदी हजिक ऑटोनोमस टेरिटोरियल काउंसिल जे
सिरी सोइदना पीनी है यम सांगना ऐनी वा हाइजब इजबदा सिनतना कैम हाइजरक्ट्रे यम सांग म चाहिए से केरोदा अखोइना उजब खर लेब अदुदी सांगतोनी यम हायरोय को हौजिक सिदा लुरिजे मोइगी अदगिदी वारी साबगी पोसि जो खोइना खंगदो लेब वारी साबजे लोइग्रबनेब सोइ तौदबनेब वारी साब लोइगिदना मी चाजम नमगा फाक्तोकनबी यादबदा 31st ता लोइसलगा लेग्रबनेब अदुगा सोइदु तौरबदुना मतुंग मिफम अमदा तौदोइना यामना हिस्टोरिक ओइबा मिफम अमा कौरगा यामना अखोई लुचिंगबजिंग यावरगा को अदुदा लेग्रिबा पोटसी नागालैंड की ओवरऑल नागालैंड की दी मोइना तौबुदी 10 years खक्तनी को अनिमा 10 years से वन टाइम 10 years सिदा थादबा याबा इन टर्म्स ऑफ क्रोर लाख लाख दी मोइ सम थादरिजे आई एग्जैक्ट अमाउंट दुदी कावरे का अदो अखोई सोंगी जिदे 500 crores नेबा अदो थादरगा वन टाइम जिदा चौखनबगी पोट लेपगी दुदा ऑटोनोमस टेरिटोरियल काउंसिल हाबजे टेरिटोरियल काउंसिल जे पीरेका टेरिटोरियल काउंसिल पीरे कांद मोइन तौदोइजे दिल्ली का डायरेक्ट लिंक अप तौदोइनेबा अखोइगी एडमिशन कानगिदोइनेबा अदुदा सिगी जी तौकानदी मणिपुर जो टेरिटोरियल काउंसिल ओरमिने मणिपुर टेरिटोरियल काउंसिल ओरमेना यूनियन टेरिटोरियल लायना स्टेट लाइने टेरिटोरियल काउंसिल जे सी अतोप स्टेट स्टेट ओरिबा ngasi टेरिटोरियल काउंसिल गातने टेरिटोरियल काउंसिल लेजे पीबदे यानिंगिबे मरम जे सिजु तोंगानबा स्टेट अमा ओइरपे याय हाबगी मंग लेजबनेबा अदुना डायरेक्ट दिल्ली नगा लिंक अप तौरे तगुम थेदना यूनियन टेरिटोरी लोइनबक सी दिल्ली गुंबा नतना अतै यूनियन टेरिटोरी लेजिंग जिदी मोइगी लोइनो पॉलिसी प्रोग्राम सेम जे पार्लियामेंट एक्सेप्ट तौदोइनेबा सिदा हाउस लेतबगुमनेबा फमजबा वानेबा स्टेट नत्रदी द सेम थिंग टेरिटोरियल काउंसिल दु लेरगा मैक्सिमम सब्जेक्ट मोइदा लोइना स्टेट अमगी तौरिस माइना लोइ पीरनिना अदुगा दिल्ली गा स्पाइन लिंक अप तौर कांदा स्टेट विथिन द स्टेट अदुदी मसाना लेरदना अदा मोइगी चिंगी चिनाउजिंग चाखनबगी तौबदा मणिपुर मियामनि यादबा लेते कैम लेतेबा प्रॉब्लम इज मोइ हानगी मोइगी डिमांड जे आइदि मणिपुर दे खाइदोपगी डिमांड अमा मोइना फ्रॉम द वेरी बिगिनिंग लाखपनिना प्रजाजिंग याम साथीना चाउना एप्रिहेंशन लेदना मरक्सिदा बुक December 19 की असेंबली सेशन सिदा NPF की MLA सिंग हाइतारे नागा MLA सिंग मोइदी यावरदोने यावबिगनु का हाइबा UNC की वफम अमुक ngरang अदु यावरदोने मोइदी अदुदा यावदो मानदेबा मोइदी प्रेशर होग्रेना अदुना सिगी पोसि लेबनिना इ खनबदा रैली फाव चनबगी लेग्रे अदुदा सिदा अखोइगी लेंगा पसिंगना मोइना मणिपुर की लेंगा कानबिनु डिमांड बुदी लेरिबा ADC जे ओजोजि लेरिबा ऑटोनोमस डिस्ट्रिक्ट काउंसिल जे मसी अमदुनो ऑटोनोमस टेरिटोरियल काउंसिल निना अमना टेरिटोरियल काउंसिल नि होजि ले ADC निना डिस्ट्रिक्ट काउंसिल निना सिगिजिदा सब्जेक्ट सिंगि खरा हपसलगा अदगी मोइदा एम्पावर तोरगा सिजु एम्पावरमेंट सुदो तौद्रिबनेबा मोइगी लेरिबा मेंबर में आम जे पैसा नुसा मेन ताद्री पैसा कायबा मेन ताद्री अदगी मोइदा पेंशन चटपगी पैसा लेत्रि अदगी मोइगी फंगे पैसा जे यामना ममिंगी वानी तो बे आम तौसनबीरगा सेंगलालु हाइबनेबा अदो दिल्ली ना मदु ताद्रबनिना होजिकी टेरिटोरियल काउंसिल सोइ पीरनी को अदो पीबजिदा पी मदु मक्सु कोर कोमिदा हाइरखरेना ए अदनोइ अदनोइ कैमो काइरोय नत्रा अदुगा अखोइना नजु हन्नना हाइजनी अदुबु टेरिटोरियल काउंसिल मोदि पीनिंग में पोट लेना हाइरखरेबा अदु वारि साबजु कैम कानदेना सांgai सानरो कैगुम ओहोंग बलादि नोइ दमु पाव हाइरखिनी हाइबनेबा अदुना लेरिबा फिल्मसददी करी हाइगदबनो प्रेशर दि मयाम पीरे अदुबु वारि साबा लोइसिनबगी सरुक्ता मोइ एनएसएन की माइकेदगी जु कथोक याबा कथोखरे करीमता डिमांड तौद्रे मणिपुर की ओइनदि को नागालैंड लोइ फंगोरे मोइदि खुद हामगा लाबगुमनेबा सिदा यूनियन टेरिटोरी की टेरिटोरियल काउंसिल मा पीबजी मोइदा मंगलंगनी सि मतुंगदा नोइ यूनियन टेरिटोरी वर्क याय यूनियन टेरिटोरी स्टेट वर्क गाइना अदोमदा लेरमगनी अदुबु स्टेट नमु पामिजना पीदब यादब पीरो फरे बट इट शुड बी अंडर द कंप्लीट कंट्रोल ऑफ द लेजिस्लेटिव असेंबली ऑफ मणिपुर गाइना मा लेरगदी लेजिस्लेटिव असेंबली मखादा लेहरगदी हें लोइनबु याइदना अदुगुम्बा मा तौबीरगा हापीबा खोटपा तौबगी पोट अमा कन्ना हाइनौबा यानहौनबा मा तौबदी फै खले अदुमक नत्रगदी सागी स्टेट विथिन द स्टेट अदु सोइदन लानिना
aduna yam chawba polumji korkomi dane korkomi hamantro kokomi da laiba magi keno se polumje sawi adai somna ju men pek ki mathakta tar polum ju sawi ba polum mani ji thangdaba ngamdana dum polum mani ji nan giba yabagi wafam leibani लेगा पचिंग न मतें खरा पांगबिरगा पोलुम जी थांगदना बहना बजु फै पोलुप याय फना बाय नत्रगदि लुप अनि जी मथकद नंदरि पोलुम जी लुप तजु नते मियाम दजु यावेबा मियाम न मु पुला हाइ हाइ न पुला होगल पदो को पोलुम को पुंसाइ चाइबे फिल्म द लेने खले पुला चाइ मिने बाय यामे जो तका लोसिलपदा अतोपा मुगल खलबदा बेबिसना केस की मतांग सिंगरांग अनोबा चेंजेस अमा लाखरे सीबीआई ने केस से पायरगा इन्वेस्टिगेशन से होगरनी ngarang ji special crime branch kolkata gi mi kambu amana chief judicial magistrate in Palwest ma khoi gi report ama langkat krai batare lairiba bebishana misi ki case de oriba hojiki development se jesina pamba imu manu na pamba du gi makerom de khara changsala abrana khalle masida asengba lakaduri di asengba masigi tasengba misi sigi achumaran du tasengna phangmangam adum ngamani na khanba yarabra CBI की थिजनबगी हिस्ट्री दा इन्वेस्टिगेशन दा मणिपुर की ओइना तोंगा तोंगा केसिंग सिदा मखोय की अचीवमेंट सिंग मखोय की कंट्रीब्यूशन सिंग सिदा येंगरगा दिखमै जेंटल सरेगम ले देने हुरान बम लाई हुरान बनी न फाय हुरान बो हम न बिचार तवे दो साइजे CBI सिनबबुदी मोगी डिमांड जुनी ना अदुगा अखोय मणिपुर की इन्वेस्टिगेशन अमा मजिदी पॉलिटिकल interference wang banina chumna tawam tangam dre masi mi hatwa me ama jail da mi hatpani leri court ki zuma gi court ki khoi gi putho ga sum jaithok pane khotok pane adegi di hearing du loisin da bi da pit toraga mai wanom maga kui thamna bi yawina mara lai to mi ji queen lai duine ba innocence aduna magi sigi matang jadi political interference wang leibani na ain kan bada koi victims sing sigi marai bak sam thi hab tar adi sokat palam da tawba dumaina yam thun effective oi pot leite ado sigi matang jida hojiki leiba pot si adugi thajarak tabdu aduna ne ba moina su CBI da sinabi on haris Canada magi kanagumba ayam matam da crime ji thokme am jing ji family background yam ling basing na adegi acho sangi macha jing mantri gi kai mari mata ai gi dedu leibini ada leibini na mukhai ga to me am jing ju khran nam mi da yam na chamba mi chamba na de kya tawna deba moi gi maning da leiba background do adu ju political background yam leiba interference so jong tawngamba ngak to bani na police su investigation kolom machin ga loi thaibi ai kolom sangam dre ma pressure do na transfer to de ba adu mama yam du yang ga achum bai dum ta leitre da sam na ko maximum chum na to buji leitre ba adu ga police personnel in the police officers in the investigation ga fa jana haiba lei maning tam na ga to la ga di ko phana yam sathi na solve crimes within a very short hours mata to gada mi yam le potential di lai ri yam di le gazani madu me am loi mangalak buji mu ju tal le ba to ba ai loi lor kan da report tu ta ge paw ga par ga adu rai khom ta lain to buji yam toi thok jane ba masi wari watai sana ba de yam toi na panagrab jane maram di police mi ni na ko mo ju no khado party yawi chamin thangmin na ba yawi chamin na ba yawi ko adu me am du yenguraga political interference 100% kangna ba CBI de sinan bane ada hojik sinabiram ni hayam na asem de khangani yam la ga jani hekta numit khar ni da dum thibada thokpo pot ne ba thokpo ya pot ne adubu sa ina haijaba saireng adumaina ko manipur bu yora di ma thokpo ma tawe duna sagi uran ba ma lai ani na phai ohum na bichar tawe du ta dana ba Manipur ji yor kiba matam da kai gunma eta masama on ge jima si tolorisi any investigation political interference thado se aduga maning tamna to holaga jumila le adu khangdo ga miyam da aseng ba justice su phangan ji haibani yam ngajing asi oza social scientist oza dhanabir LAISHRAM lengbi raktirang asi TOMTV ki the morning talk raising the voice ki thoram pung phan bi gidamak ta oza bom khana thagachare thank you sir ngasi gona di the morning talk raising the voice ki thoram matan sida loisin jare hai pung masimak da the morning talk raising the voice ki thoram pu dun laksage matam adu phau budang de kaina na ba yathing jare pina birase